Laingakna Kuki da ngam louraga wari sananaba kaurakpada Naga sing yakidri thangboy kipgen phabagi mahutta Naga sing da themba yaningdi Naga gi lamkhai manungda Kuki len thajilamba amasum potchai sing mang takhalamba singda action amata lawduna laingakna Kuki singda ngam louraga wari sananaba kaurakpada Naga sing yakidri Thaudo adura sienariba KNFP UPF ki maru oiba misak thangboy kipgen phabagi mahutta Naga sing da themnanaba honarakpa yaro hena Foothill Naga Coordination Committee FNCC na yaning da paphongdokri FNCC na Kuki sing gi mathakta sathariba khongjanga sigi matangda haukiba January 13 Manipur Laingaki Joint Secretary Home Doctor Mayengbam Betona FNCC gi convener amasum secretary da ngasi ayuk pung 13 taba matamda Mantri Pakhida leba Manipur Secretariat ki South Block da wari sanana ba aiba sirol thaduna khangalaki hari FNCC gi secretary Robin Kabuina Laingaki Commissioner Home da ngasi pisin kiba sirol amadhai Laingaki Maikedi gi wari sananaba khangalaki badugi matangna Joint Tribe Council amasum Executive singa kupna khanaraba matungda Laingaka wari sadanabigi phirep asilogani masigi maru oiba maramdi mamang saigi August tang 9 na khuyek pina khiba point ahungi Memorandum of Understanding adu Manipur Laingakna ikai khumlaba ngamdri loinana haukiba tang 12 amasum 12 da Ereng Naga village da thokiba pamdaba thaudo aduda mapung oina senariba KNFP UPF ki kedar thangboy kipgen phabagi mahut victim oi hauriba singa wari sanasi haina kaurakibasi maram sadi lairiba phiba masida Laingakna Kuki furup amadi lon yadaba militant singa sigi maikeida leptuna makhoigi mahut sinaba honabigi mamitai karigumba wari sanasi hairabadi thaudo odur sienaba mara leiba miyoi sing hana phagadabani KNFP UPF ki kedar singna hokiba tang 12 da Ereng Naga gi khunja sing da aki akang piram madu criminal gi thawng oiba maramna IPC gi tungan tungan section sing gi makhada serak pi phamthui masina punamak Laingakna khanglabasu matik saba legal action amata ngasi phabolethri hauji oiriba phibam sing asi kupna yenglaba matung amadi rule of law mapung phana satna handriba phawba masum mara leibe sing gi mathakti action lokhatriba phawdi wari sanaba sida saruk gyaba ngamro henasu FNCC gi sirol amana Laingakki mapamda khangki Manipur mi kok thibgi wahauda asobi irang ama thokadra singnari mitop khandoktana mi kok thirabadi pamdaba phal phangani miyamgi apamba matungina kumja English singa maga samapan gi yangkhai mathugi matungda sanglakpa mitop sing khandokpaga loinana NRC natragana manab kanglon ama satnaraba matungda census tawdrabadi Khwaidigi pamdaba phal phangani haina campaign for just and fair delimitation gi convener 19thJan.Nungdang na phongtokri JFD na paring nai na satharakpa census ki matana khananai nawigi mifam gi manungsana ngase ayuk Imphal East ki Taret Khul Tauroinai sana pakhangba ground amadi sekta awang laikai gi iraima ima sangde na pangthokiba mifam amada mangna phongtokhi JTN.Nungdang na makhata na hai lamdam masida NRC natragana manaba kanglon ama satna handriba phawba Manipur mi kok thibigi thong amata sathaba yaroi niyam sumna mi kok thirabadi Manipur gi miyamna mi kok thibada athingba leiti mamangna pangthokiba mi kok thibada niyam lana thikibana lamdam masida mapalamdagi narol haijalakpa illegal immigrant kaya ama mi kok thibada yaukibadagi lamdam masida thukwaningdaba thaudok kya thulakpada natana lamdam masigi yellow proof singi mathakta lan hauduna tangdu leitadaba lamdam ama oirakli maramaduna lamdam masidagi illegal immigrant sing khandoknabagi amata ngairaba panamdi mi kok thibada niyam sumna thinaba aikhoi amatu oina thengnaminaba mathokta aiki mana makhata na hai India Laingakna handak pangthoknaba thorang tawraklibasi haujik leiriba tangdu leitadaba phibam masida niyam sumna pangthokpa haibasi oithoktaba mani loinana kumja English singani ga amada pangthokiba census aduna niyam kaina mikok thikibana singi mafam khrada mi singka hena hengatpa thinaki masi illegal immigrant kaya ama sangsilakli haibiki khudam mani matung tarakpadasu aranba mongda census tawrabadi illegal immigrants aduma hengalakigani loina India gi logi matung inasu mafam amada national disaster natragana lan thoklabadi census yai thokpad akaiba leitiaki thawramadura campaign for just and fair delimitation JFD gi organization secretary Longjam Ratanaiki miyamgi yaifanabigi tawgadoriba census asi kanglon kaina pangthoktuna yellow proof singna phanggadaba sakthung mitop singda pibadi yaroi
State asiga yumthangnariba Myanmar amasum Bangladeshtagi narolda sanglakpa mitopsingna lamdam asi nongmari soidana munkhiduna yellow purupsing mutkibagi tanja ama lakani asiguma phibam asida lengang handak pangthokkodoriba census asida Kuki refugees sing yawkiba tarabadi makoi sing asi India gi citizen ama oikhiduna phangpham thokpa haksing talakani masina maram oiraga yellow purupsingna phanggadaba khudong chaba kya makoina munkhigani Madugi sumathakta Kuki refugees sing asi makoina mitopni haina lawbagi hak lerakloi asiguma kaya asi leiban illegal immigrants sing ningthina khandokpa loiraba matungda kanglon chumna census pangthokadabani haibasi aikhoigi ni haina makha takhi Kanglup Marcel Yengthina Hanaba Honakhiba Leite KHRC Manipur Kuki amasung Maitei Phuruki marakta Yengthina Hanaba Thawrang Lakhotkiba Leite haina Kuki Human Rights Council KHRC na thadorakpa chiro amana phungdorakli Chiro sina makhata na hai lup asigi maru oiba panamdi tribal gi lamngak senduna thammaga loinana phangpham thokpa right phangana bo honaba amasum Kuki Phuruki punsi amasum lanthum ngak sena bo honabani NRC ki matangna palladuna miyam gi apamba matungina Kuki gi area da NRC tawgadabani wapan gi miyoi na hiram sida khuthingjin bi yaroi kumja English singani ga kungo homdo gi me ahumde gi Kuki amasum Maitei Phuruki marakta tokai leinarakli Lan gi saitheng phanglaba Manipur Kuki miyam gi khalaga tangai phadana lup asi semkibani adubu phibamda maram oiraga registration taunabigi khudong sabadi phangkidi lup asina Manipur Kanglup masel nungsi sanana lehanana ba masum Kanglup ki irangna sokolaba miyam gi right mapung phana phangana ba leptana hona kigani hari Imphal da pangthokiba humfuga mapan suba National School Games saruk yaba lakhiba Rajasthan gi wushu team digi Kuki khulai paibising na gun point da sel mun bikre Handak Imphal da pangthokiba humfuga mapan suba National School Games saruk yaba lakpa Rajasthan School gi wushu team kangpokpi da Kuki khulai paibising na namduna gun point da sel sing mun bikre Games asi loiraga mayum da hankinabagi arrange ningthina tawidi habigi asoba wathok lakli Rajasthan School gi wushu team gi coach ki mekedigi Kuki lalhauba singna makhoidigi gun point ayabu sanpam sing mulhaure haiduna national media ra phungdokrabasu Youth Affairs and Sport Manipur gi director gi mekedigi wapam asigi matangna yamna kana react tawraduna team maduna Imphal da leiringe manungda makhoidigi hiramasigi matangda complain amata lakhidi aduma pu thawdo asigi matangda inquiry ama sathawre Imphal pangthokiba humfuga mapan suba National School Games atuda Rajasthan ki oina wushu player yankhai gani thoi saru yakhi loinana singthaningai oiba mongna makhoigi performance sing piki games adura Rajasthan gi nupi gi wushu teamna sauna mai paktun ahanba nupa gi teamna anisuba position takhi adubu hairiba team aduna Imphal thatokraba matungda players sing amasum makhoigi mama mapa sing gi makedigi makhoina maramdamda hankibigi matangnasu tribal arrangement ningthina tawdi players sing aduna mayumda hanba matamda train ticket kunga mari khaktama confirm tawki aduga ataidi confirm tawkithi train ticket confirm tawdaba aduna maram oiraga games adugi trophy lausarabasu mi ka hena sinba masum unreserved tribal oibana toilet mayada phamki national gi thakta pangthopa games oirabasu sport person sing adu mapung phan ikai khumnabi khidi haina penabu wafum kya phongdorakli Rajasthan School gi wushu team amasum players sing adu gi mama mapa sing gi mekeri gi phongdorakli bu wafum kya adu ga mari lenana Youth Affairs Sport ki director gi maikai digi phongdokhibada team maduna Imphal da leiringe manungda thawdo adu gi matangna khangalamba tarabadi khudakta mathau taba thabak sing lokhalamgadabani loinana extortion case adugi matangda FIR loss tawba lay yaramani adu thawdo adugi matangna formal complaint ama phangba leitrabasu hiramasigi matangda inquiry tawba hori makhoi degi nam haduna sel mulhau ki hairiba thawdo adugi matangda thidokna ba police ta khankhri loinana thawdo asigi matangna hausi inquiry chathari director na makhatana phongdokhibada Rajasthan team adu mari lenaba authority da karigama makhalamati information piramdana ngase ayu anganbada Imphal thadokhibani ngase ayu anganbada Imphal thadokhraba matungda social media ra makoi bu Kuki lalhabusina gun point da detain tawraga selmun bi hauri haina video clip adu circulate tawrakhibani thawdo asigi matangna haujik chatharibi inquiry asi loiraba matungda chapchaba thabak sing lokhatkani hairi General Strike Sagotkani February Taragani Twitter Trade Union amasum laumi singna kauriba nationwide General Strike sida Thawbal gi asa workers singna sagotkani lakthokri haina All Indian Trade Union Congress Manipur State Committee na thadorakpa sirol na haidi
सियोल असिना मखाताना हाइरिबना मणिपुर लैरिबि स्कीम वर्कर्स इंडिया की तोान स्टेट सिंग संगदमनबदा मखोइगी खुसुमनसी साथीना हंथना फंगली स्कीम वर्कर्स की मनुंगदा आशा वर्कर्स लौरिबा थौदांग असि येंगलुरबदि स्टेटना अखनबा थौरांग लोखतुना स्टेट की शेयर मतिक चाना हापिदुना आशा सिंगी थागे फंगफम दोप सनफम हेंगकदबनाखि सुसिंद्रो की मथक्ते FIR लोखनबा पुलिस द वकटख्री मणिपुर लेंगा की एजुकेशन एस डिपार्टमेंट की मखाद खुराई हैक्रू मखों जूनियर हाई स्कूल सेमग सगटपी थबक सिंबु ngaranutil खुराई केंद्र की MLA सुसिंद्रो न थुगाखिबगिदमक फ्रेंड्स यूनियन क्लब खुराई हैक्रू मखों कोनसम लाइकाई मनिंग की मैकेदिगी ngasi पोरमपाट पुलिस स्टेशन की ओसिद अइबे कंप्लेन अम थंगतुना MLA सिगी मथक्ते मियांगी प्रॉपर्टी अमा अरा थोनबगिदमक FIR लोखनबा तकसिंख्री क्लब की मैकेडी की पुलिस तो वकत सिरोल अदुदा NESIDS-OTRI स्कीम की मखादा हाई स्कूल अमसुम हायर सेकेंडरी स्कूल सामग कुनसमग सकटपे की मनुंगसना खुराई हैक्रू मखों जूनियर हाई स्कूल की सांगलेन संग सकटपे की थबक सथाबनी अदुबु ngarang जनवरी 19 की नुंगथिल पुंग अमग मखाइरुम ताबदा खुराई केंद्र की MLA सुसिंद्रो न लेंगा की अयाब याउदना गुंडा तौदुना माकी मियोय सिंगसिजनरगा सेमगा सगटपे की थबक सितुवाखि थुगाइबदन तन थबक सुरिबु वर्कर्सिंग अमदी थबक असुबु पाइरिबु इंजीनियर दसु अखि खंगपिरमखि मियांगी मिहुत अमना मखुत लो पाइदुना तौनिंगबा तौदुना मियांगी प्रॉपर्टी अमा अरा थोनखिबसी यामना सौबा क्राइम अमा ओइबदा महाकी मथक्ता FIR लोखतुना लोग वेब थबक लोखतपियु हाइना पोरमपाट पुलिस स्टेशन की ओसिदु वखि पनबयाबदी गरांग मणिपुर लेंगा की एजुकेशन एस की मखाद सलाइरिबा खुराई कोनसम लेकाइद लरिबा खुराई हैक्रू मखों जूनियर हाई स्कूल की नौना सकलिबा RCC की क्लासरूम अनि खुराई केंद्र की MLA याउना मियोय खरना एक्सकावेटर पुदुना लागलगा थुगाइरमबगी थौदोक थोखिबनी